Wangjing Tentha gi school da Unfairmeans Fongna Touhallu Haikhiba parents guardian singna Sengdorak organization Kanglaipak Minority Welfare Organization KMWO na Nongju nungsa awa na thidana miyamgi yaifanaba tawriba thabak ase ikai khumnabagi mahutta Wangjing High School da mahairoi singna Unfairmeans tahongadavani haina phongdokhiba parents guardian singna laibak miyam khangna soikhre haina laibak miyam da sengdokadabani haina organization asigi cherol amana khangalakle Serol asina hai ngasi class 10 bosem loba exam da organization asigi thomi sing Wangjing High School Wangjing da yengchin ba changlubada mass micro paper sizinaraga exam paktang na tharamba thengna khe loop asina exam OC da haiduna loop asina micro mass copying tawriba thingbada mateng panglakhe exam OC ama di loop asiga matungda strict oina taw yanaraga thorakpada school asigi gate mapanda leramba mahiroi singi parents singna Loop asigi da ludaba wangang sangangang lakhi amade loop asigi miyoi singda unfair tawbada thingba loop amata lemna tharoi amade police na su karisu tawba yaroi unfair means tawba yaba loop amade police singda makoina phuba chaiba tawroi masigi mayokta tawba miyoi singde makoina ubada phuba chaiba gari thugaiba tawgani haina su mafam dugi pangal macha amana hairakhe aduga loop asigi thongmi singi saktam kapkiba mitai nupi ane Nupa taruk amade pangal macha ahom loop asigi thongmi singda thohaidaba thodok thoklaklabadi makoina thodang pugadabane police personnel singna exam hall ka manakta school campus ta mahiroi gi exam ka laibasu thenglakhe numitida tariba police personnel sing parents guardian sing kari gumba senja thumja tawbagi mamide masa masana tawriba thabaktuna utle haire More border town manungda thanaba solar street lamp light nipan gi plate amasung bulb huran khre border town more manung amadi akoiba mafam singda miyamna numidangi matamda chathok chasin tawba nungaina bagi damakta Manipur Renewable Energy Development Agency Manireda gi makhada solar street lamp hompurom thanabagi thabak haukiba chahi kharagi mamangda gi sathaduna lakhe adubu hairiba solar lamp sing asigi manungda nipan huran ba khutpu amana hu khre haire Aikhoigi more paumina pirakpa paugi matungina de huran ba khutpu asina solar street light ke plate amasung bulb yauna huduna pukriba mafam sing adu de more ward number 6 tali road tage solar street light plate amasung bulb ane more ward number 4 premnagar laikai dagi solar street light plate bulb ama more ward number 3 dagi solar street light ahom Indo Myanmar friendship gate number 2 taba lambi ward number 5 lom thangbadagi solar street light plate ama punna taret asi huran khre masigi mamangda more gi atai lekai kaya dagi solar street light ki plate ama de bulb na chingba kaya so huran khiba lai khre haire pawasina hai solar street light ki plate amasung bulb ki huran bagi thabagasi satharak padagi more ward number 4 premnagar lekai ki club ki miyoi singna ahing tumdana ngarang dagi hona duty taba hore loinana manipur lengakna More border town manungda ahingi matamda pochai kaya huran chinthi tawbagi thabak chatharagli se phagatnaba more police ki kangbuna ahing duty tawduna koina patrolling chatpi yu haiba wafamsu phongdorok le National Highway singi medianda hoarding advertisement tawba yaroi haibagi athingba leirabasu Sarma Enterprise na makha tana chathaduna leibadagi ain gi oiba action lokhot ka dawre Manipur Fauduna Chaliba National Highway Sing amadi State Highway Singi Medianda Aingi Wangmada Thelamba Hoarding Advertisement Sing Manipur Langaki PWD gi National Highway Division number 1 gi Executive Engineer na haukiba April 12 panda ayiba cherol ama piduna khangan grabasu Sarma Enterprise Durga Puja Lampak Wangkhaina Thetpa Hoarding Advertisement lokthokona laire Hairiba company asida numit tareni gi manungda niyom lana hoarding advertisement gi thabak chathariba si lauthoktrabadi ain gi oiba thabak lokhotkani haire miyoi amata positive oikhidrai COVID-19 gi mayokta Manipur lengakna lakhulakpa section thorang singda achouba mai pakpa ma oina state asida COVID-19 ga mari lainana haukiba pungkun mari asida miyoi chaniga kunga taret COVID-19 test obada miyoi amata positive oikhidabaga loinana haukiba pungkun mari asida laichat asina miyoi amata sihan khidrai Haukiba pungkun marida miyoi ahum discharge tawkhe hauji active case kunga taruk leire aroibada tabiriba pumdamakpu thagachari